हाइबने पार्था फनदी सांगरे याइसुना पार्थाबु कौदुना तानरक्लिबसे अमदुसु मथोंग खंगदना वारौरिबा हाइदु ओइरा माले तासन्नदना अदुमक चटली सोर थबेट होलगा पार्था वरी फसना सानसे अंगा मचादौनो तौनोबा ngai khwai bane partha kalap sang mama tabu khongthang laungna thangbagi waba khangdabagi wani yaisuna wana sor thabet holi bado nungai rak taduna chatlambadagi chaplepi yaisu prabab changsalak partha gi mangda lepsinli kainu nang daise anga macha dawna phenek da lawra chatlaise kaigino aina chatkhibaga nanga kari mari leinage leinai yam leina baduna ni aina haise पार्था याइसुबु मुन्ना येंगलगा करी मरीनो लेनरिसे nga khumfam khangdana lei partha bu tumin yenglaga khangde natra yare chal boni na ngaramuni partha yaisubu thaidaga chatke tawi yaisu pakhatna partha gi khudang ta pharai mataudu da nupa du di mamit mana chap yungna khangprek khangna yaisubu yengle nupi do tamna kaigino nangna pangsau da sauri sa adumai tawnu ai leifam khangdi partha itap tapna hairakpa magi wahaido partha gi thamoi da pankhre mikup tu da yaisubu nusiba su helakpagum tawi kari matau utlaga thamoi gi mai chak to masa khangan dani khangda chimba kangbagi pangal fauleita yaisubu yenglaga tumin leptuna lei yaisu amusu tapna boni ekhoini gi marakta nangna thamliba mityengdo लाले पार्था होय मागी मफमददी माना आइबो करी खनबा आई खंगदे अदुबु आइदि ngasiso हाउजिकसो माबु मरुप अमदगी हेना खनबा लैदि आइबु थाजबियो पार्था आई नंगी नफमदा यामदा लानख्रे आइना नंगी सिंगलुप अना तौबो चिंगनादुना नंगुंदा हाइरोइदा पकया अमसु हाइख्रे असेंगबा खंगलकपा मिकुपता नंगना आइबु इंथोकपसे आई खांगबा यामदा वाये पार्था थोकिबा थौदोक्तुगी मरमना आइबु हौजिक फाउबा वारौरिब्रा वारौरिब ओइरबदे आइबु गाक्पे आई लानख्रे पार्था नंग आइबु गाक्पियो वाहे ख्रसि हाइनबा होनबदा थिंगदुना थमलबा पिरांग मासो निगोल मागी अथोतपि खजाइदुदा मनिंग तमना सिंथरगले मतौदुदा पाखंग मागी थमोइदे खंगसोन सोंथख्रे नुंशिबी माना मिट मांगदा ममिंतगी मपी ताना कप उबदा थमोइदा चाकलम मै चाकतो मुटखिबगुम तौरई तपना चंगसलगलगा तारकलिबा पीदो तैथोकपिरी तैथोकलि हाइबतनी याइसुगी पिरांगदि लेप लैखिद्रे मतौदुदा थमोइदा लैरंबा चिंगनबो पुमनमकना थैख्रे मिकुपतुदा पार्था याइसुबु मथादा चेजेट कोनसिलगा थमनिंगलई अदुबो अंगावबो वाखलदो फाजनख्रे याइसुगी मखुदो तपना पायरगा उ परिंग हौरिबा लंबिगी नाकंदा थारिबा फमफमदुदा तपना पुरई वादी ngang yaisubu amu tapna phamalli nupiso nupana tawribado karimata yeludre pendaba kayam leirabano kaptuna adumak leikhre upai leitraba parthado phamliba yaisugi mangda khuru khuda kullaga yaisugi makhutto tapna pairi nupa thokpa henmanbana sontharaba thamoido ngasidi chingnaba leitana marolo lagle partha tapna nungsiba karino punsida khanglakte kanagumbi amagi mamisu thamoisida taakhiba leite kanagasu naksinaduna aigi thamoigi marol lolubasu leitre aduba yaisu nanga thengnaruba mikuptagi aigi thamoise mirol lonba herakpane apamba kalakpa mihoba asauba pamuba aduga nungsiba masi pumnamaksu nangi nafamda thamba horaki karigi aina nangbu asuk khaluribano haiba ai khangde dubu nangna ai nattaba atopa lamlanba kanaga nokpu uraga ai kalakpa phawi kanagumana taragade aigi se nungsiba natte kalakpane haigani hoi chummi aigi se kalakpane adubu kalakpa yaudaba nungsibade asengba nungsiba natte soda muk tapna hontharai पुंसिगे लंबीदा नंगा खंगौदना थेंगनखि
ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯂꯝꯕ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯇꯥꯏꯕꯪ ꯁꯪꯁꯥꯔꯗ ꯄꯨꯊꯕꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯆꯠꯅꯕꯤꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯑꯗꯨ ꯍꯥꯏꯖꯕꯅꯤ ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯅꯤꯡꯉꯤ ꯅꯪ ꯎꯗꯕꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯗꯣ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯍꯤꯡꯂꯛꯄ ꯑꯩꯅ ꯃꯤꯑꯣꯏꯕꯅ ꯋꯥꯏ ꯍꯥꯏꯅꯔꯤꯕ ꯑꯋꯥꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯈꯟꯈꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯅ ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯤꯡꯅꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯦꯡꯂꯕ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡꯁꯦ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯆꯤꯡꯅꯕ ꯋꯥꯔꯧꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯏꯁꯣ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯇꯥꯅ ꯇꯥꯅꯁꯨ ꯄꯤꯔꯥꯡ ꯂꯦꯞꯈꯤꯗꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯣ ꯄꯥꯔꯊꯥꯕꯨ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯏꯁꯣ ꯏꯀꯥꯏꯅ ꯃꯃꯥꯏꯗ ꯑꯃꯨꯛ ꯂꯨꯛꯊꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥꯗꯨꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯍꯥꯏꯕꯅꯤ ꯅꯝꯍꯥꯗꯨꯅ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯂꯧꯒꯦ ꯈꯟꯕꯁꯨ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯂꯒ ꯊꯝꯂꯤꯕ ꯑꯔꯣꯟꯕ ꯅꯨꯡꯁꯤꯕꯗꯣ ꯅꯐꯝꯗ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯡꯂꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯃꯔꯣꯜꯗꯤ ꯑꯩꯅ ꯉꯁꯤ ꯂꯣꯜꯂꯤꯕ ꯃꯤꯔꯣꯜꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯅꯐꯝꯗ ꯎꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯏꯁꯣ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯋꯥꯍꯩ ꯀꯌꯥ ꯇꯨꯃꯤꯟꯅ ꯇꯥꯔꯝꯂꯕꯁꯨ ꯑꯔꯣꯏꯕ ꯋꯥꯍꯩꯁꯤꯗꯗꯤ ꯌꯥꯏꯁꯣꯗꯨ ꯍꯦꯛꯇ ꯄꯥꯏꯈꯠꯂꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯁꯨ ꯍꯩꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯅꯤꯡꯉꯣꯜꯒꯤ ꯃꯤꯄꯥꯏꯕꯗ ꯍꯦꯟꯅꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯇꯉꯥꯡ ꯃꯃꯥꯏꯊꯣꯡꯗꯣ ꯄꯨꯕ ꯉꯝꯗ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯈꯥꯡꯂꯤꯕꯗꯣ 14 ꯄꯥꯟꯕ ꯊꯥꯁ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯅꯤꯡ ꯍꯨꯏꯗꯀꯣ ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯐꯖꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯇ ꯊꯤꯅ ꯎꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄꯥꯔꯊꯥꯒꯤ ꯊꯃꯣꯏꯅꯗꯤ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯎꯔꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯄꯤꯗꯨꯁꯨ ꯃꯥꯏꯊꯤꯔꯦ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯣꯟꯊꯈꯤꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯁꯦ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯍꯥꯏꯈ꯭ꯔꯦ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡꯅ ꯏꯆꯝ ꯆꯝꯕ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯕ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯌꯥꯏꯁꯨꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯆꯠꯁꯦ ꯄꯥꯔꯊꯥ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯏꯀꯥꯏꯕꯒꯤ ꯃꯩꯅ ꯆꯨꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯇꯥꯟꯖꯥꯗꯣ ꯃꯥꯡꯍꯟꯅꯤꯡꯈꯤꯗ꯭ꯔꯦ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯔꯨꯔꯕ ꯄꯥꯔꯊꯥꯕꯨ ꯇꯍꯥ ꯀꯧꯔꯛꯏ ꯄꯥꯔꯊꯥ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯌꯨ ꯌꯥꯏꯁꯨ ꯃꯃꯤꯠꯇꯨꯅ ꯄꯥꯔꯊꯥꯕꯨꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯀꯔꯝ ꯍꯧꯅꯤ ꯈꯟꯕꯗ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯊꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯛꯏ ꯌꯥꯏꯁꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯟꯅꯒꯨꯝ ꯈꯨꯔꯨ ꯈꯨꯗꯣꯛ ꯀꯨꯟꯗꯨꯅ ꯐꯝꯂꯒ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯀꯞꯄꯨꯕꯒꯤ ꯅꯀꯣꯛ ꯆꯤꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯑꯩ ꯃꯤꯠꯁꯅꯥ ꯀꯧꯔꯥ ꯄꯥꯈꯠꯄ ꯋꯥꯍꯩꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯣ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯁꯥꯎꯅꯤꯡꯕ ꯃꯤꯄꯥꯏꯕ ꯄꯥꯝꯃꯨꯕ ꯍꯥꯏꯕꯗꯨꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯏꯁꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯄꯥꯔꯊꯥꯒꯤ ꯊꯃꯣꯏꯗꯤ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯌꯥꯏꯁꯨꯕꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ ꯅꯪꯁꯨ ꯑꯩꯕꯨ ꯀꯩꯗꯧꯔꯕ ꯍꯥꯏꯒꯦ ꯈꯜꯂꯤ ꯆꯤꯝꯕꯥꯜ ꯀꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯜꯂꯒ ꯌꯥꯏꯁꯨ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯔꯊꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯆꯤꯟ ꯃꯃꯥꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯈꯨꯝꯖꯤꯜꯂꯒ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ
ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯤ ꯍꯔꯥꯎꯕꯅ ꯊꯥꯕꯜ ꯆꯣꯡꯂꯦ ꯍꯥꯏ ꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯉꯥꯡꯂꯦ ꯅꯨꯄꯤꯗꯣ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅꯃꯛ ꯍꯧꯒꯠꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ ꯌꯥꯏꯁꯨ ꯏꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯄꯥꯔꯊꯥ ꯍꯔꯥꯎꯕꯅ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯀꯔꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯥꯏꯁꯨꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯈꯛꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕ ꯂꯦꯝꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯕ ꯍꯦ ꯏꯁꯣꯔ ꯅꯪꯁꯦ ꯂꯩ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯁꯥꯊꯤꯅꯗꯤ ꯊꯥꯒꯠꯂꯤꯍꯦ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯌꯥꯔꯝꯃꯗꯤ ꯃꯤꯒ ꯂꯥꯏꯒ ꯁꯛ ꯎꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯆꯠꯂꯒ ꯁꯥ ꯃꯀꯣꯛ ꯊꯣꯡꯉꯒ ꯆꯥ ꯀꯧꯊꯣꯛꯀꯅꯤꯍꯦ ꯅꯪ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯊꯔꯛꯏ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯄꯥꯈꯪꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯁꯨꯔꯖꯕꯨ ꯒ꯭ꯔꯍꯣꯟꯅ ꯂꯥꯛꯈꯤꯕꯒꯨꯝ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯌꯥꯏꯁꯨꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯇꯝꯅ ꯄ꯭ꯔꯄꯞ ꯆꯦꯟꯁꯤꯜꯂꯛꯏ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯕ ꯃꯤꯠꯁꯅꯥꯗꯣ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯈꯪꯉꯤꯅꯦꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯤꯠꯁꯅꯥꯒꯤ ꯋꯥꯒ ꯇꯥꯗꯦ ꯄ꯭ꯔꯄꯞ ꯆꯪꯂꯛꯂꯒ ꯇꯨꯝꯐꯝ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯥꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯛꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨꯗ ꯃꯤꯠꯁꯅꯥꯗꯣ ꯌꯥꯏꯁꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯇꯨ ꯇꯥꯐꯥꯏ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯀꯩꯗꯧꯔꯨꯏ ꯍꯥꯏꯌꯨ ꯐꯤꯂꯝ ꯃꯇꯦꯛ ꯃꯇꯦꯛ ꯀꯨꯝꯃꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤꯗꯣ ꯅꯔꯣꯠ ꯆꯨꯝꯃꯨ ꯅꯨꯄꯤ ꯅꯪ ꯌꯥꯏꯁꯨ ꯕꯣꯇꯜꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯠꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯤꯠꯁꯅꯥ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯑꯩꯁꯤꯕꯨ ꯅꯋꯥ ꯄꯥꯔꯊꯥ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯌꯥꯏꯁꯨ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯏ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯆꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯂꯣꯛ ꯊꯨꯅꯃꯛ ꯍꯥꯡꯂꯒ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯂꯤ ꯄꯥꯔꯊꯥ ꯑꯥꯔꯀꯦ ꯇꯨꯝꯃꯨꯕꯣ ꯌꯥꯏꯁꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯐꯣꯟꯗꯣ ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯒ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ ꯑꯁ ꯑꯩꯕꯨ ꯍꯌꯦꯡ ꯃꯥ ꯎꯕ ꯉꯝꯈꯤꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯈꯠꯂꯨꯔꯤꯁꯤꯕꯣ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯥꯏꯔꯨꯕꯅꯤ ꯑꯁ ꯑꯁꯨꯛ ꯏꯀꯥꯏꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯍꯥꯏꯔꯝꯗꯕꯅꯤ ꯍꯦꯟꯅ ꯐꯩ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯥꯒꯤ ꯃꯥꯏꯁꯦ ꯁꯎꯟ ꯎꯞꯄꯤꯌꯣ ꯅꯠꯇ꯭ꯔꯒ ꯅꯆꯥꯕꯨ ꯂꯩꯈ꯭ꯔꯒ ꯍꯣꯕꯝ ꯊꯤꯔꯒ ꯅꯝꯁꯤꯟꯕꯤꯈ꯭ꯔꯣ ꯃꯤꯠꯁꯅꯥꯗꯣ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯉꯥꯎꯔꯨꯕ ꯅꯪꯕꯣ ꯅꯃꯤꯠ ꯋꯅꯅꯥꯋꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯛꯑꯕꯣ ꯍꯦꯔꯣ ꯇꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯂꯥꯏ ꯑꯣꯛꯅꯔ ꯍꯜꯂꯛꯏꯁꯤꯕꯣ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯛꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯇꯦ ꯑꯩꯅ ꯁꯣꯝꯗ ꯀꯣꯛ ꯃꯆꯥꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯀꯣꯛꯀ ꯆꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯂꯣ ꯍꯥꯏꯒꯦ ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ ꯉꯥꯡꯍꯧꯔꯣ ꯅꯪ ꯏꯀꯥꯏꯕꯒ ꯄꯥꯈꯠꯄꯒ ꯃꯤꯠꯁꯅꯥꯗ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯃꯒ ꯐꯩꯖꯨꯞ ꯑꯄꯥꯕꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯃꯀꯣꯛ ꯄꯧ ꯆꯤꯡꯈꯠꯂ ꯍꯤꯞꯊꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯃꯤꯠꯁꯅꯥꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯃꯊꯟꯗ ꯏꯪꯒꯤꯠ ꯇꯧꯖꯩ ꯃꯥꯁꯨ ꯍꯤꯞꯊꯒꯤ ꯍꯣꯠꯅꯔꯨꯏ ꯀꯔꯣꯝꯗꯒꯤꯅꯣ ꯉꯁꯥꯏ ꯂꯣꯏꯉꯝꯅ ꯕꯣꯅꯤꯗꯩ ꯃꯨꯜꯂꯒ ꯄꯤꯔꯛꯈꯤꯕ ꯔꯣꯁꯇꯨꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯇꯥꯔꯨꯏ ꯕꯣꯅꯤꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯔꯣꯁꯇꯨ ꯂꯧꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯕꯅೋ ꯃꯁꯥꯅ ꯈꯪꯖꯗꯦ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯄꯩꯔꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯏꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯀꯥꯏꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯔꯒ ꯃꯊꯟꯗ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯂꯤ ꯃꯇꯧꯗꯨꯗ ꯂꯣꯏꯉꯝꯗꯣ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯥꯎꯔꯤꯉꯩꯗꯨꯗ ꯍꯪꯂꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯑꯃ ꯍꯧꯔꯛꯏ ꯂꯣꯏꯉꯝꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯅꯌꯨꯝꯗ ꯉꯥꯎꯕꯅ ꯉꯥꯎꯕꯅꯤ ꯑꯔꯥꯞꯄꯁꯤꯗ ꯂꯥꯛꯑꯒ ꯉꯥꯎꯕꯗꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯂꯦꯝꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯅꯅꯥꯏꯅ ꯊꯥꯖꯔꯤꯕ ꯐꯃꯨꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯦꯞꯄꯤꯈ꯭ꯔꯣ ꯅꯅꯥꯏ ꯃꯤꯠ ꯌꯥꯝ ꯅꯥꯖꯔꯦ ꯄꯥꯔꯊꯥ ꯅꯣꯛꯂꯒ ꯌꯨꯝ ꯌꯧꯕꯒ ꯇ꯭ꯔꯦꯠ ꯂꯩꯔꯦ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯉꯝꯗ ꯅꯣꯛꯁꯤꯜꯂꯝꯃꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯀꯩꯅꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯩ ꯇꯨꯝꯈꯤꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯀꯔꯤꯒꯤ ꯇ꯭ꯔꯦꯠꯅꯣꯃꯦ ꯇꯥꯁꯤꯟꯅꯗꯤꯌꯦ ꯄꯥꯔꯊꯥ ꯍꯩ ꯃꯤꯅꯥꯏ ꯏꯪꯒꯤꯠ ꯄꯤꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ ꯂꯣꯏꯉꯝꯗꯤ ꯄꯥꯔꯊꯥꯕꯨ ꯅꯝꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯑꯃꯗꯨꯗꯤ ꯇꯥꯔꯔꯣꯏ ꯈꯟꯅ ꯇꯥꯁꯤꯟꯅꯈꯤꯗ꯭ꯔꯦ ꯍꯤꯞꯊꯈꯤꯕꯗ ꯉꯥꯏꯔꯤ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ
ꯑꯉꯛꯄꯅꯤ ꯊꯃꯣꯏꯒꯤ ꯂꯥꯟ ꯀꯔꯝꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯅꯅꯤ ꯈꯪꯗꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯀꯅꯥ ꯄꯥꯏꯗꯕꯅ ꯀꯅꯥ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯈꯥꯏꯗꯦ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯃꯔꯣꯜꯗꯤ ꯂꯣꯟꯅꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤ ꯃꯔꯣꯜ ꯃꯥꯟꯅꯈꯤꯕꯅ ꯉꯁꯤꯗꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯂꯥꯟꯕꯨꯡꯗ ꯂꯦꯞꯂꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 6 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯐꯝ ꯍꯣꯜꯗꯨꯗ ꯄꯨꯟꯅ ꯇꯤꯜꯂꯔꯦ ꯃꯤꯠꯁꯅꯥꯒꯤ ꯁꯀ꯭ꯔꯤꯗ ꯃꯁꯝ ꯑꯆꯣꯠꯄ ꯐꯥꯎ ꯍꯥꯠꯄ ꯅꯪꯗ ꯇꯥꯋꯦꯜ ꯑꯉꯧꯕ ꯑꯃꯅ ꯃꯀꯣꯛꯗꯨ ꯍꯥꯏꯐꯦꯠ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯁꯝꯒ ꯃꯥꯟꯅꯅ ꯁꯥꯡꯂꯤꯕ ꯁꯥꯏ ꯑꯗꯣ ꯆꯣꯠꯂꯤ ꯃꯃꯥꯡꯗ ꯂꯪꯀꯛ ꯇꯧꯗꯨꯅ ꯇꯥꯔꯤ ꯃꯈꯨꯠꯇ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯄ꯭ꯂꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯡꯅ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯊꯥꯗꯣ ꯃꯈꯨꯠꯇ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯂꯥꯛꯏ ꯌꯥꯏꯁꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯁꯨ ꯃꯊꯪ ꯐꯝꯂꯔꯦ ꯌꯥꯏꯁꯨꯒꯤ ꯑꯣꯏ ꯊꯪꯕꯗꯅ ꯃꯤꯠꯁꯅꯥꯗꯣ ꯅꯣꯛꯃꯤ ꯐꯝꯈ꯭ꯔꯦ ꯄꯥꯔꯊꯥꯅ ꯉꯔꯥꯡ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯌꯥꯏꯁꯨ ꯀꯅꯥꯀꯟꯗ ꯀꯅꯥ ꯐꯝꯂꯤ ꯌꯦꯡꯂꯨꯗꯦ ꯈꯣꯟꯖꯦꯜꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥꯅ ꯃꯥꯕꯨ ꯌꯦꯡꯂ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯃꯥꯏꯗꯨ ꯏꯀꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯃꯤꯕꯨ ꯉꯥꯎꯍꯜꯂꯝꯃꯒ ꯇꯨꯝꯊꯣꯛꯄ ꯉꯝꯕ ꯅꯪꯅ ꯉꯥꯎꯍꯜꯂꯤꯔꯥ ꯑꯩꯅ ꯉꯥꯎꯍꯜꯂꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤꯅꯕꯨ ꯉꯥꯎꯕ ꯍꯩꯕ꯭ꯔꯣ ꯌꯣꯡꯁꯨ ꯃꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯃꯤ ꯃꯥꯟꯕ ꯌꯣꯡꯁꯦ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯈꯤꯅꯤꯀꯣ ꯌꯣꯡꯗꯤ ꯌꯨꯝꯗ ꯂꯩꯕ ꯍꯩꯇꯦ ꯖꯪꯒꯜꯗ ꯂꯩꯗꯧꯅꯤ ꯑꯩꯒꯤ ꯌꯣꯡꯗꯨꯅꯕꯨ ꯂꯩꯕꯤꯒꯦ ꯍꯥꯏꯔꯗꯤꯅꯦ ꯌꯨꯝꯒ ꯐꯣꯔꯦꯁꯠ ꯊꯣꯛ ꯑꯣꯟꯊꯣꯛꯄꯤꯅꯤ ꯍꯥꯏꯔꯤ ꯐꯣꯔꯦꯁꯇ ꯂꯩꯕꯗ ꯋꯥꯔꯕ ꯌꯣꯡꯅꯤ ꯃꯤꯔꯛꯇ ꯂꯩꯍꯟꯕ ꯉꯝꯃꯣꯏꯗꯣꯏꯗꯤ ꯀꯩꯒꯤ ꯌꯣꯛꯄꯤꯗꯣꯏꯅꯣ ꯌꯣꯛꯄꯤꯅꯣ ꯑꯝꯇ ꯃꯔꯩ ꯌꯥꯝ ꯇꯧꯏꯅꯦ ꯃꯁꯤ ꯌꯣꯡꯁꯦ ꯃꯔꯩ ꯇꯧꯕ ꯑꯃꯨꯛꯇ ꯍꯟꯕꯤꯔꯦ ꯌꯣꯡꯁꯦ ꯐꯥꯔꯒ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ ꯌꯣꯡ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯁꯦ ꯄꯥꯝꯗꯅ ꯀꯩꯒꯤꯅꯣ ꯃꯤ ꯃꯥꯟꯕ ꯌꯣꯡꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯤꯗꯦ ꯃꯤꯔꯣꯜꯁꯨ ꯊꯣꯛꯄ ꯏꯀꯥꯏꯁꯨ ꯊꯤꯒꯟꯕ ꯃꯔꯩꯁꯨ ꯇꯧꯕ ꯃꯆꯤꯟꯁꯨ ꯀꯟꯕ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯣꯡꯁꯦ ꯄꯥꯝꯗꯅ ꯑꯩꯕꯨ ꯖꯨꯗ ꯂꯩꯕ ꯖꯒꯠꯅꯕ ꯃꯌꯥꯝꯗꯣ ꯄꯥꯝꯒꯗ꯭ꯔꯣ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯅꯤ ꯃꯔꯩ ꯌꯦꯠꯄ ꯑꯃꯨꯛꯇ ꯍꯟꯕꯤꯔꯦ ꯑꯩ ꯃꯇꯧ ꯇꯝꯅꯣ ꯇꯝꯖꯒꯦ ꯀꯩꯅꯣ ꯑꯩꯁꯨ ꯌꯣꯡ ꯑꯣꯟꯊꯣꯛꯀꯦ ꯏꯃꯩ ꯑꯁꯥꯡꯕ ꯄꯥꯜꯂꯒ ꯏꯇꯨ ꯌꯣꯡ ꯅꯪꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯇꯣꯟꯗ ꯂꯣꯃꯥꯟꯁ ꯇꯧꯊꯣꯛꯀꯦ ꯑꯎꯕ ꯃꯤꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯠꯂꯛꯆꯩ ꯍꯥꯏꯅꯍꯟꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯏꯉꯝꯗꯣ ꯃꯈꯨꯠꯇ ꯌꯨꯕꯤ ꯁꯥꯡꯂꯤ ꯇꯧꯕꯗꯨꯝ ꯄꯥꯏꯔꯒ ꯄꯥꯔꯊꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯣꯡ ꯃꯇꯩ ꯃꯅꯥꯎ ꯌꯥꯔꯒꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯄꯨꯛ ꯊꯟꯅ ꯆꯥꯖꯒꯦ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯣꯏꯉꯝꯒꯤꯗꯤ ꯅꯣꯡꯃꯒꯤ ꯁꯣꯏꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯁꯦ ꯅꯣꯏꯅꯤꯒꯤ ꯂꯣꯃꯥꯟꯁꯇꯣ ꯌꯨꯕꯤꯁꯤ ꯀꯣꯜꯂ ꯇꯧꯔꯨꯔꯣ ꯌꯨꯕꯤꯗꯣ ꯈꯣꯛꯄ ꯍꯩꯇ꯭ꯔꯤꯐꯥꯎ ꯆꯪꯀꯅꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯌꯣꯡ ꯅꯨꯄꯥ ꯅꯪꯁꯨ ꯅꯃꯥ ꯅꯄꯥꯗꯣ ꯌꯣꯡ ꯑꯜꯍꯧꯔꯦ ꯍꯥꯏꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯌꯣꯡ ꯅꯨꯄꯤ ꯅꯪꯁꯨ ꯌꯣꯡ ꯂꯥꯕ ꯊꯦꯡꯅꯕꯗꯩ ꯁꯅꯥꯖꯤꯡ ꯆꯤꯡꯁꯥꯡꯗ ꯃꯌꯨꯝ ꯄꯥꯜꯍꯧꯔꯦ ꯇꯝꯕꯤꯔꯒꯦ ꯆꯣꯁꯨ ꯌꯨꯕꯤꯁꯦ ꯈꯣꯛꯄ ꯉꯝꯃꯀꯥꯟꯗꯅꯦ ꯂꯐꯣꯏ ꯂꯐꯥꯡ ꯈꯔ ꯇꯧꯔꯒ ꯆꯥꯛ ꯀꯧꯕꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯕꯤꯁꯦ ꯀꯣꯜꯂꯒ ꯅꯇꯩ ꯅꯅꯥꯎ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯂꯣꯃꯥꯟꯁ ꯃꯈꯥ ꯆꯠꯊꯧꯔꯣ ꯇꯞꯂꯞꯅ ꯉꯥꯡꯉꯛꯄ ꯑꯣꯏꯔꯁꯨ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯌꯣꯡ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯔꯦ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯕ ꯉꯥꯛꯇꯅꯤ ꯃꯇꯥꯎꯁꯤꯡꯅ ꯋꯥꯔꯤ ꯈꯪꯗꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯣꯏꯉꯝꯒꯤ ꯋꯥꯗꯨꯗ ꯔꯥꯁꯕꯤꯔꯗꯤ ꯋꯥꯟꯊꯈꯩ ꯅꯣꯛꯂꯤ ꯌꯥꯏꯁꯨꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯍꯩꯌꯥꯏ ꯑꯃꯟꯕꯒꯨꯝꯂꯦ ꯅꯨꯄꯤ ꯏꯀꯥꯏꯈꯤꯕ ꯎꯕꯗ ꯄꯥꯔꯊꯥꯗꯣ ꯂꯣꯏꯉꯝꯕꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯇꯧꯗ ꯃꯇꯥꯎ ꯑꯍꯨꯝꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯦ ꯃꯤꯠꯁꯅꯥꯁꯨ ꯅꯣꯟꯊꯗꯨꯅ ꯅꯣꯛꯈꯤꯕꯗꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯂꯤꯅꯥꯗꯣ ꯄ꯭ꯔꯄꯞ ꯆꯪꯉꯛꯏ ꯁꯥꯎꯔꯪꯅꯅ ꯌꯥꯝꯕꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯑꯩ ꯍꯧꯔꯝꯗꯕ ꯄꯥꯔꯊꯥꯅ ꯑꯉꯥꯡꯅ ꯌꯥꯍꯧꯏ ꯊꯦꯡꯗꯅ ꯂꯥꯛꯑꯣ ꯆꯥꯕ ꯍꯧꯗ꯭ꯔꯤ ꯌꯥꯝꯕꯨꯡꯒ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤꯒꯤꯗꯃꯛ ꯑꯃꯨꯛ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯗꯅ ꯂꯩ ꯂꯤꯅꯥꯗꯤ ꯑꯉꯥꯡꯅꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ ꯄꯥꯔꯊꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯥꯝꯕꯨ ꯈꯔ ꯆꯪꯁꯤꯜꯂꯣ ꯐꯝꯃꯤꯟꯅꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯥꯅ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤ ꯄꯥꯔꯊꯥꯁꯨ ꯂꯤꯅꯥꯒꯤ ꯃꯐꯝ ꯄꯤꯅꯕ ꯐꯝꯂꯤꯕꯗꯨꯗꯩ ꯃꯆꯤ ꯂꯦꯡꯒꯦ ꯍꯣꯠꯅꯕꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯏꯁꯨꯅ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯝꯕ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯂꯤꯅꯥꯅ ꯑꯁ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯦ ꯁꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯅ ꯂꯩ ꯍꯟꯗꯣꯛꯎꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯥꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯆꯤꯌꯔꯗꯨꯗ ꯃꯁꯥꯗꯣ ꯐꯝꯖꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯈꯝꯕꯜꯂꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯝꯂꯝꯕꯗꯩ ꯐꯣꯛ ꯍꯧꯒꯠꯂꯛꯏ ꯃꯤꯠꯁꯅꯥ ꯑꯩ ꯍꯜꯂꯝꯃꯒꯦ
สีหายดุน่ะมาเราเลยนะปาท้าวยิงลำละกะเพชรหายดกตุนะจัดเครนุปาดุสุอิงงักเจริมาตาวดุดอามุกสุนกนิงีอ่างมาจานัดเตนุปีดุนะสาวริดอมารำคังีอดุนเฮนนกนิงฮันเลนุงสีบสุเฮลักปกุมตาวีนกเฟตตาวดุน่ะพัมลำบดเฮากะเลอีมาสุลีนางักนะใกล้จะตัวน้อยยามบัวปาทานกมีนั่งนตามทกิบยงโดยามบุงตานารุเกทาริสุปุลาวเดลาบนจัดคดีไอดีมังเจเรไอกิสรุกตุนังจ้าซารุปาทานกเฟตตารำละกะจันจัดตาวดุน่ะยายสุกิตุงอินาเครลอยงำลีนาบุไปรับยิงละกะเย็ดกระป๋อนี่มียงมาได้มานาวกิโลมานเสียงกะมุดงักจะสักเกตเอาบุษมหาเกอังนังนมังฮัลเลลีนางักนั่นเลยรำบดมาบุงนเจรักบดดะญาณตาดนะสาวเซลีน้อยยงกิวารีดูดิกันนาขังเกนังยันดังฮันดักมารักเอ็งวันได้ยามใจดิเสบาบาดตักทั่วกับผัวฮัลลูระนะลอยงำนะมาดูแต่ดีตัววินุมาใจเบี้ยมาใจเบี้ยมากิเสบาตัวละเลยเสบันยันนายดีนับป้าหิงสาบดกะให้ดอกวินุอามุขาดอกปีให้รักกันอีตัวจ่าเสียมดาวยามวะลิก็สีหายดูนะมิสนาดียิงแล้วก็มิจีขัดจิลีอามาดูสุฮานะดียิงลำบอยบานะเฮกมิจานีอีกไก่บวยป้ายดิบิสปุนดอทงมักกันนี่ให้บุกุมอิงกิตตัวเลยมาตำดีเลี้ยปเลยตันหาสันคีปุ่งมาปันตาริให้บกิอวยรามาเลพักล่างเดเทลีบะกรีตุดาเบลคิงลักปดงาซีนี่น้องน้ำมาณบิสิงห์จากจานันนี่ให้นะสินะคิบันุมิตโตมาณบิสิงห์ตานะหลักนบปาวเจเลยจากกิมาตำดีคราทิ้งทักคิบันนาระมาณบิสิงดูฝนมันำตกสิเลยยุมดกิทอรักเลให้บกิปาวปีคราบตงฮบเต้าตุนะสรกมาจาดอยามนทุนาลานบลัมบีนากันเดเล็บละกะเลยตานจาดุดกนายดุดาขังเลยสลักปากการอามานาเล็บตุนเลยรำบนาวบุทอมเจเลยอิมาซาบุกันนทมมันเตนาวคราจะทกละตุสิลีตานจาดุดามันุงเดฟัมลมนุปาดปากขณะหัตุกุมทรักละกะนาวกินักตะจันสิลีอิจันโซบรานาวสุกัตุนะอัสขวางกติเอบกัยนมโตเรฮอสพิทอลจะสิระกำไมโตเนี่ยมีสุขนามเลยบุเดไอสุฮอนคงบกาวเรอัสกำไมโตนี่สิเดนาวนุปาดุดาไฮเวดยิงเลยยามปากขัดประมาณบกิโมองดุดานุงไอรักจัตุนาตับทารีไกสุโซกเดนะดุดาการินาดีทอมบุทอมเอาเดไอน่าขังบัดุดาอิทันดตุสินจับนี่อาเซงบกิสุโตเดก็นาวตับนาฮกเลยนุปาดุสุจังสิลักละกามาติงปังบีไอเดียมขังกันมันนี่อดุกิคาราโอเวอร์จัดเครยานันนี่ดาดายเอาบิโรไกสุถอยตกปะตาวสเตรนุงไอเดไอการินามีทอมละกาไอนักไกสุขังจินดาสักคราดีมีนัดเรก็ฮุซิไกสุโตดรติเนี่ยโกนาตอร์เลดีป้าวพองนั่นนะบะอีจันกินัมเบอร์เอ็งวันเดปิรัมบยากระนุปาดกิวะให้ดากรีสุขันจิลุเดมีสกปนดูละกาเจียงกิขันดาบดุดานาวดุมเฮนดุมทักัดปะปกลีอีจัมบุมาตองดุดาไกสุขันดาเฮ้ยไอ้ดุดาไอให้สารามเกนุปาดุสุขุดักตะโฟนนัมเบอร์ดูเซปตาวสินเครอันนี้ดุดาไอการิสุไลจัดคราเกก็ฮอยฮอสพิทอลจัดกิสุยาดรามินะอดนังกินุงไงตบะหังนบะไอโกลตอร์เกไปรอก็ไปรเกนาวดูไฮเฟดยังมากะอารักปอตัวดูดตองขัดเครนุปาดุสุนกมีนาวนึจัดขีบดอยิงดูนั่นเลยฮอรี